ꯃꯌꯥꯝꯕꯨ ꯇꯣꯟꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯤꯡꯆꯥꯕꯤꯒꯤ ꯂꯩꯕꯥꯛꯇ ꯅꯨꯡꯁꯤꯕꯤ ꯊꯥꯗꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯒꯤ ꯅꯨꯄꯥꯁꯤꯡꯅ ꯂꯪꯐꯩꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯅꯕ, ꯍꯤꯗꯤꯡꯒ ꯂꯂꯣꯟꯗꯨꯅ ꯁꯦꯟ ꯇꯥꯟꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯇꯧꯗꯨꯅ ꯂꯩꯅꯕ ꯃꯇꯝꯅꯤ꯫ ꯆꯤꯡꯂꯣꯟ ꯋꯥꯡꯃꯗ ꯂꯩꯕ ꯈꯨꯟ ꯑꯃꯈꯛꯇ ꯆꯥꯎꯔꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯣꯏꯕꯤ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯄꯨꯡꯀꯛ ꯆꯥꯎꯔꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯔꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯍꯜꯂꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ? ꯉꯁꯤ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯍꯜꯂꯛꯂꯒꯅꯤ꯫ ꯅꯄꯥꯅ ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃꯗꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯇꯧꯔꯤꯕꯅꯤ." "ꯍꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯨꯗꯤ ꯏꯃꯥ, ꯊꯣꯡꯒꯥꯟꯗ ꯄꯥꯕ ꯍꯜꯂꯛꯄ ꯉꯥꯏꯔꯨꯁꯦ꯫ ꯏꯆꯥ ꯋꯥꯅꯕꯅꯤ, ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯁꯦ ꯑꯣꯏꯅ ꯈꯔ ꯆꯥꯊꯣꯛꯁꯤ, ꯅꯄꯥꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯃꯔꯝ ꯃꯣꯛꯏ ꯍꯥꯏꯅ ꯍꯥꯏꯅꯕ." ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯥꯎꯔꯦꯟꯗꯨ ꯃꯌꯨꯝꯗ ꯊꯨꯡꯂꯔꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯁꯥꯟꯅꯄꯣꯠ ꯑꯅꯤ ꯄꯨꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯄꯥꯔꯤ, ꯁꯦ, ꯑꯅꯤꯃꯛ ꯅꯪꯒꯤꯅꯤ, ꯅꯪꯅ ꯁꯥꯟꯅꯅꯕꯅꯤ, ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯔꯤꯕꯅꯤ." ꯄꯥꯔꯤꯗꯤ ꯁꯥꯟꯅꯄꯣꯠ ꯑꯗꯨꯕꯨ ꯎꯕꯗ ꯃꯊ꯭ꯋꯥꯏꯅ ꯈꯣꯏꯗꯥꯈ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, "ꯂꯝꯁꯥꯡ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯂꯅꯤ, ꯃꯅꯤꯡꯗ ꯏꯁꯤꯡ ꯊꯥꯡꯗꯣꯛꯂꯝꯂꯒꯦ, ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯏꯊꯕꯤꯔꯔꯣ." ꯆꯥꯎꯔꯦꯟꯅ, "ꯅꯨꯄꯤ, ꯆꯥꯏꯊꯕꯒ ꯂꯥꯏꯔꯤ, ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯟꯅ ꯍꯥꯏꯈꯤꯒꯦ." "ꯀꯔꯤ ꯋꯥꯅꯣ? ꯍꯧꯖꯤꯛꯃꯛ ꯍꯦꯛ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯍꯟꯗꯛ ꯑꯩꯅ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯆꯠꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯏꯇꯥꯎ ꯇꯣꯝꯆꯧꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯧꯔꯦ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯊꯣꯏꯕꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ, ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯑꯆꯨꯝꯕꯔꯣ ꯃꯗꯨꯕꯣ? ꯀꯝꯗꯧꯔꯤꯕꯅꯣ? ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ." "ꯑꯩ ꯍꯥꯏꯒꯦꯁꯦ, ꯅꯪ ꯃꯨꯟꯅ ꯇꯥꯔꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯟꯅ ꯍꯟꯗꯛꯀꯤ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕꯗ ꯑꯣꯏꯈꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤ ꯂꯥꯡꯐꯩ ꯆꯠꯄ ꯃꯤꯌꯥꯝ ꯑꯃꯗꯤ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯆꯠꯄ ꯃꯤꯌꯥꯝꯒꯤ ꯏꯁꯤꯡ ꯂꯝꯕꯤꯅꯤ꯫ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯇꯣꯝꯆꯧꯅ ꯍꯤ ꯑꯃꯃꯝꯗ ꯇꯣꯡꯗꯨꯅ ꯍꯤ ꯑꯗꯨ ꯍꯣꯡꯒꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯤ ꯑꯗꯨ ꯍꯣꯟꯅ ꯍꯣꯟꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, "ꯏꯇꯥꯎ ꯆꯥꯎꯔꯦꯟ, ꯍꯟꯗꯛꯀꯤ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯁꯤꯃꯗꯤ ꯈꯔ ꯂꯥꯞꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤꯕ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯆꯠꯁꯤꯗꯣ? ꯑꯅꯛꯄ ꯑꯁ꯭ꯋꯥꯏꯗ ꯑꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯗ ꯀꯌꯥ ꯊꯣꯏꯅ ꯍꯦꯟꯅ ꯀꯥꯟꯅꯗ꯭ꯔꯦ꯫ ꯀꯅꯥꯅ ꯈꯪꯅꯤ, ꯑꯔꯥꯞꯄ ꯂꯝꯗꯝ ꯑꯗꯨꯗ ꯏꯔꯥꯏꯕꯛꯅ ꯐꯗꯨꯅ ꯁꯅꯥ ꯈꯧꯖꯥꯎ ꯂꯨꯄꯥ ꯈꯧꯖꯥꯎ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕꯗꯤ." ꯑꯃꯨꯛꯀꯤ ꯈꯨꯗꯤ ꯈꯨꯊꯤꯗ ꯏꯅꯥꯛ ꯈꯨꯜꯂꯦꯅ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯆꯥꯎꯔꯦꯟꯅ, "ꯅꯪꯒꯤ ꯋꯥꯁꯦ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯍꯣꯏ, ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯃꯗꯤ ꯈꯔ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯑꯣꯏꯅ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯔ ꯀꯨꯏꯅ ꯂꯩꯔꯕꯁꯨ ꯂꯩꯔꯁꯤ꯫ ꯑꯗꯨꯗꯤ ꯀꯗꯣꯝꯗ ꯆꯠꯀꯅꯤ? ꯇꯨꯔꯦꯟ ꯃꯔꯤꯟ ꯑꯁꯤꯗ ꯑꯁꯨꯝꯃꯛ ꯍꯪꯒꯠꯇꯨꯅ ꯆꯠꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗꯗꯤ ꯑꯁꯨꯝꯃꯛ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯂꯩꯔꯦ꯫ ꯃꯁꯤꯗꯒꯤ ꯈꯔ ꯆꯠꯈꯠꯂꯒ ꯇꯨꯔꯦꯟ ꯃꯔꯤꯟ ꯑꯅꯤ ꯂꯣꯡꯊꯣꯛꯈꯤꯕ ꯃꯐꯝ ꯑꯃ ꯂꯩꯗꯅ, ꯃꯗꯨꯒꯤ ꯑꯣꯏꯔꯣꯝ ꯊꯪꯕ ꯏꯁꯤꯡ ꯂꯝꯕꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤ." "ꯑꯩꯁꯨ ꯆꯠꯈꯤꯗ꯭ꯔꯤ. ꯑꯗꯣꯝꯒꯤ ꯂꯝꯕꯤꯗꯨꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯑꯗꯨꯗꯤ ꯍꯤꯁꯦ ꯈꯔ ꯀꯟꯅ ꯍꯣꯟꯒꯠꯂꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯗꯨ ꯀꯟꯅ ꯍꯣꯟꯒꯠꯂꯝꯃꯤ꯫ ꯇꯨꯔꯦꯟ ꯃꯔꯤꯟ ꯑꯅꯤ ꯐꯥꯡꯕꯗꯨ ꯌꯧꯔꯗꯨꯅ ꯑꯣꯏꯔꯣꯝ ꯊꯪꯕ ꯇꯨꯔꯦꯟ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯍꯣꯟꯒꯠꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯤ ꯑꯗꯨ ꯑꯁꯨꯝ ꯍꯣꯜꯂꯛꯄꯗ ꯃꯁꯥꯁꯤꯡꯗꯨ ꯑꯋꯥꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯇꯣꯝꯆꯧꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯤ ꯍꯣꯡꯒꯠꯂꯛꯂꯤꯕꯁꯦ ꯐꯅꯁꯨ ꯀꯨꯏꯔꯦ, ꯐꯅꯁꯨ ꯁꯥꯡꯂꯦ. ꯍꯛꯆꯥꯡ ꯑꯁꯤ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ.
ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯄꯣꯊꯥꯈꯤꯁꯤꯕ? ꯍꯣꯏ ꯍꯣꯏ, ꯑꯩꯁꯨ ꯋꯥꯔꯕꯅꯤ. ꯂꯝ ꯑꯁꯦ ꯀꯗꯥꯏ ꯌꯧꯔꯕꯅꯣꯁꯨ ꯈꯪꯗꯦ. ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ. ꯇꯨꯔꯦꯟ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯂꯩꯔꯥꯏꯗ ꯈꯔ ꯀꯥꯈꯠꯈ꯭ꯔꯒ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯇꯨ, ꯑꯥꯗ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯦ. ꯍꯩꯕꯣꯡꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯃꯨꯜꯂꯦ. ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇꯨꯅ ꯆꯥꯔꯨꯁꯦ. ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯁꯦ." ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯗꯨ ꯂꯩꯔꯥꯏ ꯃꯄꯥꯟꯗ ꯍꯣꯟꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯦ, ꯑꯗꯨꯒ ꯍꯩꯕꯣꯡ ꯃꯈꯣꯡ ꯇꯝꯅ ꯂꯥꯛꯂꯝꯃꯦ. ꯎꯊꯛ ꯑꯗꯨꯗ ꯃꯃꯤꯠꯅ ꯌꯦꯡꯕꯗ ꯍꯩꯕꯣꯡ ꯑꯃꯨꯟꯕ ꯃꯌꯥꯝꯅ ꯆꯔꯣꯡ ꯆꯔꯣꯡ ꯄꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯦ. "ꯑꯃꯨꯟꯕ ꯉꯥꯛꯇꯅꯤꯍꯦ ꯃꯁꯤꯗꯤ. ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯅꯤꯗ. ꯑꯩꯗꯤ ꯀꯥꯈꯠꯂꯦꯍꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯆꯧꯗꯨ ꯎꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯀꯥꯈꯠꯈꯤꯔꯝꯃꯦ. ꯆꯥꯎꯔꯦꯟꯁꯨ ꯀꯥꯈꯠꯈꯤꯔꯝꯃꯦ. ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯋꯥꯡꯂꯝꯃꯦ. ꯑꯋꯥꯡꯕ ꯃꯇꯣꯟ ꯑꯗꯨ ꯐꯥꯎ ꯀꯥꯗꯨꯅ ꯑꯃꯨꯟꯕ ꯎꯍꯩꯁꯤꯡꯗꯨ ꯍꯦꯛ ꯍꯦꯛꯇꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯝꯃꯦ. ꯉꯥꯏꯍꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯎꯊꯛ ꯑꯗꯨꯗꯒꯤ ꯑꯀꯣꯏꯕ ꯃꯈꯥ ꯑꯗꯨꯗ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯊꯔꯛꯄꯗ ꯈꯔ ꯆꯠꯂꯒ ꯈꯨꯟ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯦ. ꯃꯗꯨꯕꯨ ꯎꯕꯗ ꯆꯥꯎꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯏꯇꯥꯎ, ꯑꯥꯗ ꯈꯨꯜ ꯑꯃ ꯂꯩꯔꯦꯅꯦ. ꯇꯨ, ꯌꯦꯡꯉꯨ." ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯟ ꯑꯃ ꯊꯦꯡꯅꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, "ꯈꯨꯜ ꯑꯁꯤ ꯇꯝꯅ ꯑꯩꯈꯣꯏꯅꯤ ꯆꯠꯂꯁꯤ. ꯈꯨꯜ ꯑꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ." ꯆꯥꯎꯔꯦꯟꯅ, "ꯑꯗꯨꯗ ꯏꯇꯥꯎ, ꯑꯩꯈꯣꯏꯕꯨ ꯈꯣꯡꯅ ꯑꯁꯤ ꯇꯝꯅ ꯆꯠꯄ ꯇꯥꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯍꯤꯁꯤꯗꯤ?" "ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ. ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯦ ꯃꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯒ ꯁꯝꯅꯗꯕ ꯖꯥꯠꯂꯥ?" "ꯁꯝꯅꯔꯝꯕꯁꯨ ꯌꯥꯏꯗ. ꯍꯦꯛꯇ ꯍꯣꯟꯒꯠꯂꯒ ꯌꯦꯡꯉꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯇꯨꯔꯦꯟ ꯑꯗꯨꯗ ꯍꯪꯒꯟꯅ ꯑꯃꯨꯛ ꯍꯣꯜꯂꯝꯃꯦ. ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯆꯥꯟꯅꯅ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯔꯤꯟꯅ ꯃꯈꯣꯏꯅ ꯉꯁꯥꯏ ꯎꯈꯤꯕ ꯈꯨꯜ ꯑꯗꯨꯕꯨ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯦ. ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ. "ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯁꯣꯏꯗꯅ ꯇꯨꯔꯦꯟ ꯑꯁꯤꯒ ꯁꯝꯅꯔꯝꯒꯅꯤꯅ. ꯍꯤ ꯑꯁꯦ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯖꯅ ꯏꯟꯈꯠꯇꯨꯅ ꯊꯝꯂꯁꯦ. ꯑꯗꯨꯒ ꯀꯅꯥꯒꯤꯗꯅꯣ ꯍꯦꯛꯇ ꯆꯪꯁꯦ." ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯤꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒ ꯈꯨꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ. ꯑꯗꯨꯛ ꯆꯥꯎꯕ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯆꯠꯄ ꯊꯦꯡꯅꯔꯝꯗꯦ. ꯆꯥꯎꯔꯦꯟꯅ ꯍꯥꯏ, "ꯈꯨꯜ ꯑꯁꯤꯕꯨ ꯃꯤꯒ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯍꯥꯏꯋꯥꯅꯤ." "ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯇꯕ ꯑꯣꯏꯔꯝꯒꯅꯤ. ꯏꯃꯨꯡꯗ ꯂꯣꯏ ꯂꯩꯅꯔꯝꯒꯅꯤ. ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯍꯪꯁꯤ." ꯌꯨꯝ ꯑꯃꯗ ꯍꯥꯟꯅ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯕꯨ ꯀꯧꯔꯝꯃꯦ. "ꯍꯣ, ꯌꯨꯝ ꯑꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯂꯤꯌꯦ. ꯑꯃꯨꯛꯇ ꯃꯄꯥꯟ ꯑꯁꯤꯗ ꯊꯣꯛꯄꯤꯔꯣ." ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯃꯀꯣꯛꯇꯃꯛ ꯂꯤꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯌꯦꯡꯂꯝꯃꯤ. ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯤ ꯑꯅꯤꯈꯛ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯪꯂꯝꯃꯤ, "ꯏꯕꯨꯡꯉꯣꯅꯤꯕꯨ ꯀꯅꯥꯅꯣ? ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯔꯥ?" "ꯅꯠꯆꯗꯦ ꯈꯨꯔꯥ, ꯑꯩꯈꯣꯏ ꯍꯤꯗꯤꯡꯒꯥ ꯂꯂꯣꯟꯕ ꯂꯥꯛꯄ ꯃꯤꯁꯛ ꯑꯃꯅꯤ. ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯕ. ꯃꯐꯝ ꯑꯁꯤꯗ ꯁꯦꯟ ꯇꯥꯟꯕ ꯌꯥꯕ ꯊꯕꯛꯀ ꯂꯩꯕ꯭ꯔꯥ?" ꯑꯍꯜ ꯑꯗꯨꯅ, "ꯏꯕꯨꯡꯉꯣ ꯑꯅꯤꯕꯨ ꯑꯉꯥꯎꯕ ꯃꯤꯔꯥ? ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯤ ꯆꯪꯂꯛꯂꯤꯕꯅꯣ? ꯅꯊ꯭ꯋꯥꯏꯗꯣ ꯃꯥꯡꯗ꯭ꯔꯤꯉꯩ ꯌꯥꯝꯅ ꯊꯨꯅ ꯍꯜꯍꯧꯔꯣ." "ꯑꯦ, ꯀꯔꯤꯅꯣ ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ?" ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯁꯥ ꯁꯥꯔꯝꯕꯗꯨ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯂꯣꯏꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯁꯨꯛ ꯁꯨꯅ ꯃꯝꯂꯝꯃꯤ. ꯃꯝꯕ ꯍꯥꯏꯕꯕꯨ ꯅꯨꯃꯤꯗꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈꯤꯔꯝꯃꯤ. ꯆꯥꯎꯔꯦꯟꯅ ꯃꯇꯥꯎꯕꯨ ꯀꯧꯏ, "ꯏꯇꯥꯎ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ?" ꯃꯈꯨꯠ ꯑꯗꯨꯅ ꯀꯣꯏꯃꯥ ꯃꯥꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯂꯩꯆꯤꯟꯁꯤꯡꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯏꯉꯥꯟ ꯉꯥꯜꯂꯝꯃꯤ. ꯆꯥꯎꯔꯦꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯇꯣꯝꯆꯧꯗꯨ ꯂꯩꯔꯝꯗ꯭ꯔꯦ. "ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯏꯇꯥꯎꯗꯨꯕꯣ? ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯕꯖꯥꯠꯂꯥ?" ꯃꯇꯥꯎꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯈꯨꯝꯃꯛꯈꯤꯗ꯭ꯔꯦ.
ꯆꯥꯎꯔꯦꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯌꯥꯝꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯉꯛꯇꯨꯗ ꯊꯤꯟꯗꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯀꯨꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯒꯝ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯈꯜꯂꯤ, ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯕꯨ ꯑꯉꯥꯎꯕ ꯑꯣꯏꯔꯖꯥꯠꯂꯥ? ꯃꯤꯅ ꯀꯧꯔꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯇꯥꯎꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯈ꯭ꯔꯕꯖꯥꯠꯂꯥ? ꯊꯣꯡꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯇꯨꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯨꯠꯅ ꯉꯥꯕꯣꯡ ꯃꯌꯣꯝ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯉꯥꯕꯣꯡ ꯃꯆꯥ ꯑꯗꯨꯕꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯦ, ꯃꯁꯤ ꯂꯧ, ꯑꯗꯨꯒ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯆꯥꯎꯔꯦꯟꯅ ꯏꯉꯛ ꯉꯛꯅ, ꯃꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯔꯤꯒꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ? ꯑꯩꯒ ꯂꯥꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯇꯥꯎ ꯇꯣꯝꯆꯧꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ? ꯋꯥ ꯃꯈꯥ ꯌꯥꯝꯅ ꯍꯪꯂꯒꯅꯨ꯫ ꯅꯈꯣꯏ ꯁꯦꯟ ꯇꯥꯟꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯥꯏ? ꯑꯩꯅ ꯄꯤꯔꯤꯕ ꯃꯌꯣꯝ ꯑꯁꯦ ꯁꯦꯟ ꯌꯥꯎꯕ ꯃꯌꯣꯝꯅꯤ, ꯁꯅꯥ ꯂꯨꯄꯥꯁꯨ ꯌꯥꯎꯕꯅꯤ꯫ ꯃꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ, ꯑꯗꯨꯒ ꯅꯪꯒꯤ ꯅꯇꯥꯎꯗꯨꯗꯤ ꯁꯤꯔꯝꯂꯒꯅꯤ, ꯊꯤꯕ ꯐꯪꯉꯔꯣꯏ꯫ ꯑꯩꯒꯤ ꯏꯇꯥꯎꯗꯤ ꯀꯔꯤꯒꯤ ꯁꯤꯒꯗꯣꯏꯕ? ꯅꯪꯁꯨ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯟꯗꯨ ꯏꯃꯨꯡꯗ ꯊꯨꯅ ꯌꯥꯡꯅ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯫ ꯃꯈꯣꯏꯒꯤ ꯁꯦꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥ ꯑꯃ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤ ꯁꯣꯏꯗꯅ ꯂꯥꯏꯇꯤꯡꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯃꯈꯥ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯅ ꯍꯤ ꯈꯥꯝꯂꯝꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯤ ꯍꯣꯟꯊꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥꯅ ꯌꯣꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯑꯗꯨꯕꯨ ꯀꯣꯛꯅꯕ ꯄꯥꯝꯕꯩꯗꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯍꯤꯗꯤ ꯍꯣꯟꯕ ꯌꯥꯕ ꯍꯣꯟꯊꯔꯛꯂꯕ ꯃꯇꯨꯡꯗ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯂꯣꯟꯕ ꯈꯨꯟ ꯑꯃꯈꯛ ꯇꯥꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯕ ꯑꯗꯨꯗ ꯁꯦꯟ ꯈꯔ ꯑꯃꯁꯨ ꯇꯥꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯉꯥꯃꯣꯛ, ꯁꯥꯅꯄꯣꯠꯅꯆꯤꯡꯕꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤꯗ ꯃꯌꯦꯛ ꯁꯦꯡꯐꯥꯠꯇꯕ ꯋꯥꯐꯝ ꯈꯔꯗꯤ ꯌꯥꯎꯔꯤ꯫ ꯇꯣꯝꯆꯧꯗꯨ ꯇꯁꯦꯡꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯁꯤꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯆꯤꯟꯗ ꯁꯣꯟꯖꯩ, ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯄ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯁꯨ ꯁꯤꯕꯨ ꯁꯤꯔꯝꯒꯅꯤꯗ꯫ ꯊꯣꯏꯕꯤꯅ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯈꯪꯅꯔꯛꯂꯖꯅꯤ꯫ ꯂꯥꯛꯑꯣ, ꯆꯥꯏꯊꯕꯤꯔꯔꯣ, ꯑꯩꯁꯨ ꯆꯥꯛ ꯊꯥꯡꯒꯠꯅꯕ ꯇꯧꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯤꯕꯥꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, ꯄꯥꯕꯥ, ꯉꯁꯤꯗꯤ ꯇꯨꯝꯕꯗ ꯋꯥꯔꯤ ꯂꯤꯕꯤꯌꯣ꯫ ꯄꯥꯕꯅ ꯋꯥꯔꯤ ꯂꯤꯕꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯇꯥꯅꯤꯡꯉꯤ꯫ ꯏꯄꯥꯒꯤ ꯄꯤꯕꯥ, ꯉꯁꯤꯗꯤ ꯋꯥꯔꯤ ꯂꯤꯔꯔꯣꯏꯒꯦ꯫ ꯋꯥꯔꯤ ꯂꯤꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯂꯩꯋꯥ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤꯔꯝꯒꯦ꯫ ꯇꯥꯛꯄꯤꯌꯣ꯫ ꯆꯥꯎꯔꯦꯟꯅ ꯂꯥꯏꯇꯤꯡꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯔꯝꯗ ꯈꯪꯖꯕ ꯂꯩꯋꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯩꯋꯥ ꯑꯁꯦ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯩꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯆꯥꯕꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕ ꯑꯃ ꯊꯦꯡꯅꯕꯃꯇꯝꯗ ꯃꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏ, ꯐꯠꯇꯕ ꯀꯌꯥꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ꯫ ꯂꯩꯋꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯇꯥꯅ ꯇꯥꯅ ꯄꯤꯕꯥꯗꯤ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯈ꯭ꯔꯕꯗ ꯆꯥꯎꯔꯦꯟꯁꯨ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯤꯀꯞ ꯑꯃ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯃꯪ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯇꯣꯝꯆꯧꯗꯨ ꯎꯔꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯇꯣꯝꯆꯧꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯣ ꯏꯇꯥꯎ ꯆꯥꯎꯔꯦꯟ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯏꯊꯟꯇ ꯊꯝꯂꯝꯂꯒ ꯅꯊꯟꯇ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯕꯗꯤ? ꯑꯩꯗꯤ ꯉꯁꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯄ ꯉꯥꯏꯔꯤ꯫
ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯣꯏꯔꯦꯀꯣ? ꯑꯩꯗꯤ ꯂꯝꯕꯤꯁꯨ ꯈꯪꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯏꯊꯟꯇ ꯂꯝꯃꯨꯛꯅꯔꯤ ꯑꯩꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯈꯠꯇꯨꯅ ꯇꯣꯏꯅ ꯃꯥꯕꯨ ꯂꯥꯛꯎ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯍꯪꯉꯤ, ꯏꯇꯥꯎ, ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯅ ꯅꯪꯕꯨ ꯊꯤꯕ ꯃꯇꯝꯗ ꯅꯪꯗꯤ ꯂꯩꯕꯁꯨ ꯎꯗꯦ꯫ ꯑꯍꯜ ꯑꯗꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯑꯗꯨꯃꯛ ꯆꯠꯂꯕꯅꯤ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝꯕꯤ ꯑꯗꯣ ꯑꯩ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ꯫ ꯆꯥꯎꯔꯦꯟꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯪꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯃꯛꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯝꯂꯝꯂꯤꯕꯁꯦ꯫ ꯃꯍꯥꯛꯇꯣ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯗꯨꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯇꯥꯎ ꯑꯃ ꯑꯣꯏꯅ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯔꯨꯒꯦ꯫ ꯉꯥꯏꯈꯣꯗ, ꯃꯪꯒꯤ ꯋꯥꯕꯨ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯆꯠꯄꯤꯈꯤꯅꯨꯀꯣ, ꯑꯃꯨꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯤ꯫ ꯅꯨꯄꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯅꯕ ꯇꯧꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯎꯔꯦꯟꯅ ꯌꯥꯃꯟꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯤꯗꯤ ꯃꯊ꯭ꯋꯥꯏꯗꯨ ꯌꯥꯝꯅ ꯋꯥꯖꯅ ꯑꯗꯨꯃꯛ ꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯍꯤ ꯑꯗꯨꯕꯨ ꯍꯣꯟꯗꯨꯅ ꯅꯍꯥꯟꯃꯨꯛ ꯃꯃꯥꯡꯗ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯣꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯅꯨꯃꯤꯠꯅ ꯇꯥꯔꯝꯗꯥꯏ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯍꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯈꯨꯟ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯏꯇꯥꯎ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯅ ꯀꯗꯥꯏꯗ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯑꯩꯅ ꯂꯝꯕꯤ ꯑꯁꯦ ꯈꯪꯕꯁꯨ ꯅꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯊꯤꯒꯗꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯔꯦꯗ꯫ ꯍꯣꯏꯗ, ꯑꯩ ꯅꯨꯄꯥꯅꯤ, ꯐꯪꯅꯕ ꯊꯤꯔꯒꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯟꯗꯨꯅ ꯃꯇꯥꯎ ꯇꯣꯝꯆꯧꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯥꯜꯂꯝꯕ ꯀꯣꯔꯧ ꯑꯗꯨ ꯑꯃꯨꯕ ꯂꯩꯆꯤꯟꯅ ꯂꯣꯏꯅ ꯈꯨꯝꯖꯤꯟꯈꯤꯗꯨꯅ ꯁꯨꯛ ꯁꯨꯅ ꯃꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯍꯥꯟꯃꯨꯛ ꯑꯣꯏꯈꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯔꯦꯟꯗꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯊꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯍꯜꯂꯛꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯃꯆꯥꯅꯨꯄꯥ ꯄꯤꯕ ꯑꯗꯨꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯊꯣꯏꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯎꯪꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯄꯤꯕꯥꯅ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯏꯄꯥꯒꯤ ꯈꯣꯡꯒꯨꯟꯕꯨ ꯂꯤꯔꯨꯒꯦ, ꯏꯃꯥꯅ ꯌꯥꯕꯤꯌꯣ꯫ ꯃꯆꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯌꯥꯗꯦ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥ ꯂꯩꯖꯗꯦ꯫ ꯏꯆꯥꯅ ꯑꯃꯨꯛ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯏꯃꯥꯗꯤ ꯁꯣꯏꯗꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯅꯆꯥ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯅ ꯂꯩꯈ꯭ꯔꯕꯗꯤ ꯄꯥꯕꯒꯤ ꯑꯁꯦꯡꯕ ꯃꯔꯤ ꯑꯗꯨꯃꯗꯤ ꯅꯆꯥ ꯑꯩꯅ ꯉꯝꯅꯕ ꯈꯪꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯏꯃꯥ, ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯝꯃꯣ꯫ ꯅꯆꯥ ꯑꯃꯨꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ꯫ ꯄꯤꯕꯥꯅ ꯃꯃꯥꯒꯤ ꯃꯐꯝꯗ ꯀꯟꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯀꯣꯟꯅꯊꯪꯗ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯏꯆꯥꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯗ ꯂꯪꯂꯥ ꯂꯪꯖꯤꯟꯗꯣ ꯊꯤꯕ ꯐꯪꯕ ꯉꯝꯕ ꯑꯣꯏꯔꯛꯂꯣ꯫ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯃꯥꯒꯤ ꯅꯥꯛꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯌꯨ꯫ ꯏꯆꯥꯅ ꯍꯜꯂꯛꯄꯗꯣ ꯏꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯦ꯫ ꯆꯠꯆꯔꯣ꯫ ꯄꯤꯕꯥ ꯃꯃꯥꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯍꯪꯒꯠꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯔꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ
ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯃꯝ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯃꯇꯝ ꯑꯃꯗ ꯍꯤꯗꯤꯡꯒ ꯂꯂꯣꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯦ, ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯂꯥꯛꯇꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯕꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯗꯨꯅ ꯂꯩꯕꯁꯤꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯄꯨꯝꯕ ꯑꯁꯨꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯤꯁꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯁꯣꯏꯗꯅ ꯑꯣꯏꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯕꯁꯤꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯃꯥꯡꯍꯟꯕ ꯉꯝꯕ, ꯍꯥꯠꯄ ꯉꯝꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕ ꯇꯥꯔꯦ." ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝꯕꯨ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯑꯁꯨꯝ ꯆꯥꯊꯣꯔꯛꯄ ꯑꯁꯤꯅ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯈꯔꯇ ꯉꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯃꯒꯤꯗꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃ ꯆꯥꯕ ꯇꯥꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯥꯗꯣꯏ ꯀꯧꯔꯝꯃꯤ꯫ ꯊꯥꯗꯣꯏꯅ ꯌꯥꯝꯅ ꯀꯤꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯧꯁꯤꯡ ꯂꯩꯕꯤ ꯊꯥꯗꯣꯏꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯟ ꯍꯤꯡꯆꯥꯕꯤ, ꯉꯁꯤ ꯏꯕꯦꯟꯅ ꯅꯁꯨ ꯑꯩꯕꯨ ꯆꯥꯕ ꯅꯨꯃꯤꯠ ꯇꯥꯔꯕꯁꯨ ꯆꯥꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯍꯥꯎꯕ ꯆꯤꯟꯖꯥꯛ ꯑꯃ ꯑꯣꯏꯅ ꯏꯕꯦꯟꯗ ꯄꯤꯒꯦ, ꯃꯗꯨ ꯑꯣꯏꯅ ꯆꯥꯕꯤꯌꯨ." ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯗꯣꯏꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯛꯇꯝ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯁꯤꯕꯣ?" ꯊꯥꯗꯣꯏꯅ ꯁꯥꯗꯨꯝ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ "ꯏꯕꯦꯟ, ꯃꯁꯤ ꯌꯥꯝꯅ ꯍꯥꯎꯕ ꯁꯥꯗꯨꯝꯅꯤ, ꯃꯁꯤ ꯑꯣꯏꯅ ꯆꯥꯕꯤꯌꯨ." ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯥꯗꯨꯝ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯁꯥꯗꯨꯝꯗꯨ ꯌꯥꯝꯅ ꯍꯥꯎꯕ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯔꯤꯕ ꯁꯥꯗꯨꯝꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯏ, ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ?" "ꯏꯕꯦꯟ, ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯂꯩꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯏꯕꯦꯟꯅ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯆꯥꯕꯤꯌꯨ." ꯍꯤꯡꯆꯥꯕꯤꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯎꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯥ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯕꯨꯛ ꯂꯥꯝꯂꯛꯄ ꯃꯇꯝꯗꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯈꯨꯟꯖꯥ ꯈꯔ ꯑꯗꯨꯕꯨ ꯑꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯤꯁꯤꯡꯗꯨ ꯆꯥꯊꯣꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯊꯥꯗꯣꯏ ꯅꯠꯇꯅ ꯑꯇꯩ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯗꯣꯏꯕꯨꯗꯤ ꯆꯥꯊꯣꯛꯇꯅ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯎꯃꯪꯗ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯊꯥꯗꯣꯏꯅ ꯎꯈꯥ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯈꯨꯜ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯇꯥꯔꯕꯗꯤ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯁꯣꯏꯗꯅ ꯆꯥꯈ꯭ꯔꯒꯅꯤ꯫ ꯑꯩ ꯃꯍꯥꯛꯅ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯊꯨꯅ ꯆꯦꯜꯍꯧꯗꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯄꯤꯕꯥꯅꯤ꯫ ꯄꯤꯕꯥꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ, "ꯀꯩꯗꯧꯔꯦ? ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯂꯤꯕꯗꯤ?" ꯊꯥꯗꯣꯏꯅ ꯅꯨꯄꯥ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯈꯨꯜ ꯑꯁꯤꯗ ꯑꯩ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯪꯈ꯭ꯔꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯎ." ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯨꯔꯒ ꯄꯤꯕꯥꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ, "ꯑꯩꯒꯤ ꯄꯥꯕꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯍꯥꯠꯇꯨꯅ ꯆꯥꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯄꯥ ꯍꯥꯠꯄꯒꯤ ꯂꯃꯟ ꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ." ꯄꯤꯕꯥꯅ ꯊꯥꯗꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯍꯤꯡꯆꯥꯕꯤ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." ꯊꯥꯗꯣꯏꯁꯨ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅ ꯐꯔꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯂꯥꯎ, ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯣ." ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯈꯥ ꯑꯃ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯎꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯤꯕꯥꯅ, "ꯊꯥꯏꯅ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ
ꯑꯩꯒꯤ ꯄꯥꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯁꯦꯟ ꯇꯥꯟꯕ ꯆꯠꯈꯤ꯫ ꯁꯦꯟ ꯇꯥꯟꯕ ꯆꯠꯈꯤꯕꯗꯨꯗꯒꯤ ꯑꯗꯨꯃꯛ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯌꯨꯝꯗ ꯂꯩꯔꯤ꯫ ꯄꯥꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯈꯤꯗ꯭ꯔꯕꯗꯨꯕꯨ ꯃꯆꯥ ꯑꯩꯅ ꯑꯃꯨꯛ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤꯕꯅꯤ꯫ ꯊꯥꯗꯣꯏꯅ ꯃꯐꯝ ꯑꯁꯦ ꯂꯂꯣꯟꯕ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯂꯂꯣꯟꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯁꯅꯥ, ꯂꯨꯄꯥ, ꯂꯤꯛ-ꯀꯣꯟ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ꯫ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯈꯪꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯈꯪꯈꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯃꯤꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯈꯤ꯫ ꯁꯦꯟ ꯇꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏꯁꯨ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ꯫ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨꯗꯤ ꯆꯥꯗꯦ, ꯑꯗꯨꯃꯛ ꯆꯥꯗꯅ ꯊꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯥꯊꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯅꯠꯇꯅ ꯃꯤ ꯑꯃꯠꯇ ꯍꯤꯡꯍꯧꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯁꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯤꯅ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯅꯕ ꯑꯔꯣꯟꯕ ꯃꯍꯩ ꯂꯩꯋꯥ ꯑꯃ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯛꯇ ꯃꯍꯥꯛꯄꯨ ꯍꯥꯠꯂꯁꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯀꯩꯁꯨ ꯉꯝꯂꯣꯏ꯫ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯃꯍꯥꯛ ꯑꯁꯦ ꯀꯔꯝꯅ ꯁꯤꯒꯅꯤ ꯍꯥꯏꯅ ꯍꯪꯂꯒꯦ꯫ ꯃꯍꯥꯛꯅ ꯈꯨꯝꯂꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯄꯤꯕꯥꯅ ꯅꯥꯔꯛ ꯑꯃꯗ ꯆꯪꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯅ ꯎꯈꯥꯗꯨꯗ ꯃꯔꯨ ꯅꯣꯟꯅ ꯐꯝꯗꯨꯅ ꯍꯤꯍꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯆꯤꯛꯇꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯨꯅ ꯇꯧꯗꯨꯅ ꯊꯝꯕ ꯊꯥꯗꯣꯏꯅ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯪꯂꯝꯃꯤ, "ꯏꯁꯨ ꯊꯥꯗꯣꯏ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯪꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯤ? ꯁꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." ꯊꯥꯗꯣꯏꯅ ꯈꯨꯝꯃꯤ, "ꯏꯕꯦꯟ, ꯅꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯁꯨ ꯏꯕꯦꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ꯫ ꯃꯁꯤꯗ ꯏꯕꯦꯟꯁꯨ ꯑꯃꯨꯛ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕ ꯇꯥꯔꯦ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯕꯗ ꯑꯩ ꯀꯞꯂꯤꯕꯅꯤ." ꯋꯥꯐꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯊꯥꯗꯣꯏꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯜꯂꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ "ꯅꯕꯦꯟ ꯑꯩꯗꯤ ꯁꯤꯔꯣꯏꯗ, ꯁꯤꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯣꯏ." "ꯑꯦ, ꯀꯔꯝꯅ?" "ꯇꯨ, ꯃꯁꯤꯒꯤ ꯎꯊꯛ ꯑꯁꯤꯗ ꯌꯥꯜꯂꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯇꯨꯝꯕ ꯑꯃꯗꯤ ꯁꯦꯝꯕ꯭ꯔꯥꯡ ꯃꯀꯣꯟꯗ ꯂꯩꯔꯤꯕ ꯁꯦꯝꯕ꯭ꯔꯥꯡ 5 ꯑꯁꯤꯅ ꯇꯦꯛꯄ ꯀꯥꯏꯕ ꯇꯧꯗꯨꯅ ꯍꯦꯛ ꯃꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯗꯤ ꯁꯨꯡꯁꯤ ꯁꯤꯕ ꯂꯩꯔꯣꯏ." ꯊꯥꯗꯣꯏꯅ ꯎꯊꯛꯇ ꯂꯩꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯇꯣꯟꯗ ꯇꯥꯏꯕꯪ ꯃꯤꯅꯝ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯅꯥꯇꯣꯟꯗꯨ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯅ ꯅꯝꯂꯝꯃꯤ꯫ ꯊꯥꯗꯣꯏꯅ, "ꯏꯕꯦꯟ, ꯀꯩꯗꯧꯔꯦ?" "ꯇꯥꯏꯕꯪ ꯃꯤꯅꯝ ꯅꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯂꯩꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩ ꯅꯠꯇꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯆꯥꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯏꯁꯨꯕꯨꯗꯤ ꯆꯥꯔꯣꯏꯗ꯫ ꯑꯗꯨꯗ ꯏꯕꯦꯟ, ꯅꯁꯨ ꯑꯩ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯤ꯫ ꯎꯇꯣꯡ ꯑꯁꯤꯗ ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯣꯛꯄꯤꯔꯛꯎꯕ." "ꯍꯣꯏ ꯍꯣꯏ, ꯁꯣꯛꯄꯤꯔꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯎꯇꯣꯡ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯉꯩꯗ ꯄꯤꯕꯥꯗꯨ ꯊꯣꯛꯂꯛꯇꯨꯅ ꯊꯥꯗꯣꯏꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛ ꯄꯤꯕꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯅꯪ ꯑꯁ꯭ꯋꯥꯏꯗ ꯆꯠꯊꯣꯛꯂꯒ ꯂꯩꯔꯣ꯫ ꯑꯩꯅ ꯎꯊꯛ ꯑꯁꯤꯗ ꯀꯥꯗꯨꯅ ꯃꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯨꯗꯦꯛꯂꯒꯦ, ꯃꯥꯡꯍꯜꯂꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯥꯗꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯕꯥꯅ ꯎ ꯃꯊꯛꯇ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯤꯡꯆꯥꯕꯤꯗꯨ ꯎꯇꯣꯡ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯕꯥꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯎꯊꯛ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯄꯦꯛ ꯂꯥꯎꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯗꯨ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯕꯣꯞ ꯇꯨꯔꯝꯃꯤ꯫
mahakki makhwang teklammi. Masadu sit-sittuna Thadoigi manakta laklammi. Masida Pibana amuk uthak aduda leiriba tumba adubu leibak makhada thadaduna thugairami. Asumna tauba asina hingchabi adugi makoktu machet tana kairami. Mafam aduda khap chingduna leirami. Masigi matungda Pibana amuk sembrang mahum adubu sidoktuna loina segairami. Hingchabigi thawai mangadu mahakki hakchangdagi phanpan chongthoraktuna malang atiyada koipai paiduna leirami. Asumna Piba amadi Thadoigi wakhangi lausingna phattaba hingchabi adubu yamna laina hatoklami. Hingchabi adubu hatlabada makoi anidi yamna haraujarami. Thadoina hairai, "Haujikti ai yamna nungaire. Pumnamakpu hatkibagi laman oina nangbu amu hatpase ai yamna nungaire." Pibana matang aduda wafam amasu hairami. "Thadoi, mafam asida taibangmi kanamatasu leitre. Nang nathanta mafam asida leibada khudong charoi. Aduna ngasi aiga punna aigi yumna sakhrase. Nangbu aigi nupi oina lausinduna thamlage." Wafam asida Thadoisu ikai-ikaina yarami. Mathangi ayukta chatlase haina hainarami. Numidang aduda makoi ani wari watai kaya ama sanarami. Thadoina hairai, "Mafam ase thainadagi hauna lalonpham oirakpana yumthong khudingi sana likon sana lupa mayam loina leinai. Aikhoigisu lei. Aikhoigi sarukta hayeng chakhibada pukhise. Atopa misingidi ai pamde puraroise." "Nangi apama tawrase. Ngasigidi thengle tumlase." Mathangi ayukni Pibana mahakki thamoina nungsirabi hingchabi leibakta mado mathanta fugaina satuna leirambani. Ningthibi nungsibi Thadoi mahakpu puduna mayum tamna halaklami. Mayum yauraduna Pibana mamagi mafamda wari wakhong pumba loina liduna tamlammi. Thaibisu asengba langla langjin adubu khanglabada mabukningda warambadu khara makhaidi pharami. Thadoibu mamong nupi oina lausinduna yum aduda makoi ahum nungaina leiminnakhirami.